ATM machine phakaina bohonram bamiyo yama khudakta police na fare ngasi nongalamdai pung ani ga minute kunthra rom tarakpa duaida Imphal West ke Langjing Bazar maya da thinba ATM booth ki ATM machine phakaina bohonram ba miyo Imphal West ki police team mana fare haire faraba miyo yadude longa koireng dagi chumiren koireng apokpugi ming ngamkiren koireng kawi haire thogdok adugi matang da police tagi phangba paun hai ngasi nongalamdai pung ani ga minute kunthra rom tarakpa duaida Langjing Bazar maya da thinba ATM machine adu phakaina bohonarakpagi tanja aduda ATM booth adu da thinba CCTV camera da alarm lakpadagi Imphal West control room da khudakta pau pi khi madugi matungina pasoi police station da pau amuk pi khibaga loinana ATM machine phakaina bohonaramba miyo adu mafam adu maktadagi phagatpa ngamkhe ATM machine adu phakai dringaida miyo adu phabana maram oiraga miyo adu dagi sel amata phangba ngamkhidai loinana makha taba investigation chathaba haukhre Rabi misigi matangda khoisaunaraba miyamna farm mapugi gari mai thadokkhre farm da thabak suba miyo ema sikibagi wahogdagi khoisaunaraba miyo singna farm mapugi gari mai thadokkhre JSC semduna miyamgi mifam pangthokkhre thogdok asi ngasi ayuk pung 12 rom taba matamda lamlai police station gi manung chana laiba nongpok sanjenbam da thokhibane laikhidraba miyo adu Loksangbam Rabi apokpa L Ibobi kawi laikai adumaktadagi ni haire thogdok asi matangda press na phangba pawda laikhidraba Loksangbam Rabi Nongrenda laiba nga farm amada thabak suba miyo ne panba yabadi Rabi Chandra haukiba April kulumdoi gi numidang da sakhangdaba singna tamthina phurambadagi Rims Hospital da laikhidabane paw asina makata na hai laikhidraba Loksangbam Rabi Nongrenda laiba nga farm amada thabak suba ne Pamadugi mapuna Hyanglam Wabukai dagi Longjam Jackson atopa ming Sanjit kawi Rabi Pamapu oriba Longjam Jackson Elias Sanjit na tha asigi kunga mangada mayum da thilakibane tungda imungi miyoy singna rims da pukhatuna laikan na bohona bada tha asigi kunga tarukta laikhidabane numit aduda alto car amada anaba hangba lakiba Jackson laikhidraba Rabi gi imung manunggi miyoy singna lamlai police ta sinakhe adubu Jackson de police na numit aduda adumak thadokhe mahangna lakpada loina rakhiba duga ngasi phawba khamduna thamlakhiba alto car adu ngasi khoisaunarba miyamna mai thadokibane adubu Manipur police ki team amadi fire tender laktuna tumna chaklam gadaba gari adu khara makhaidi kanbang amaure haire imung manungna TS Biren Singha Rehabilitation Center da layengna basinaki ba drug addict ama phubudagi sire nisa sizinari basing mahausagi punsida halakna ba Rehabilitation Center the addiction center singda thambagi tangai fadaba lai haidabasu sarkar gi oiba chana kanglon ama semdabana center singna drug addict singdagi tha amada lupa lising taruk-tagina lising 10 phawba phi lobagi mathakta phuba chaibagi thawong kaya chathabana pamdaba thogdok kaya thokle masigi manung channa tha asigi kunga mari da Imphal West ke Khongjom Patpal mamang leikai da leiba miyoy ama imung manunggi miyoy singna layeng nabani haiduna Wangoi pangal sipai da hangba TS Biren Singh Rehabilitation Center da sinaki ba drug addict ama tamthina phubadagi sirei thawong aduda apokpi mamana yamna kanna pendaba phongdokladuna mihar asida senariba sing ain gi oiba matik chaba dandi piu haina center gi pungning chingsilakle center da layeng na basina khrba matungda tamthina phubadagi laikhidre hairiba drug addict aduna Texam Jai Shankar Elias thambau sahi 38 ne thogdok asigi matangda laikhidrabigi apokpi mama Damentina phongdokhibada mahaki laikhidraba machanupa si center da thamnaba Wangoi gi pangal sipai da leiba TS Biren Singh Rehabilitation Center gi thawmi singna yamna toina yumda lai maduda imung manunggi miyoy singna mahaki masa adu nisa chaba tokhanduna mahausagi punsida lahaning levasu center da thamlaga phi thiba ngamloi haikhe adubu haukiba April 13 nongmaising numit ke ayuk pung 8 om tabada Rehabilitation Center asigi thawmi kharana masanupabu center asida thamnaba phaba lakhe loinana imung manunggi miyoy singda thagi piham thokpa fidi kona piba yagani haibadagi machanupabu nisa sizinaba phagani khanbadagi imung manunggi miyoy singna numit adugi numidang da thamnaba haina khibagi matungina numit adugi numidang pung 8:13 rom tabada Khongjom dagi mukul amasung Robin na lusingba center asigi thongmi singna machabu gari manungda insin khi
Maduda machanupana mahakpu phare haina koilau laukhi matam aduda imung manunggi miyoisingna karisu tawroi layengna haina pukchel tingna center gi thomi singda sinakhi adubu laibak thibade center gi thomi sing aduna machabu layeng bibagi mahutta kanagumbagi thoksil amaga loinana machabu pharaga hanaba thorang oiramkhi mamangda su laikhidraba machanupa si yauna imungi miyoi kaya hanaba honaramagi thogdo kaya laikhre taseng badi laikhidraba machanupa si center gi thomi singna kanagumbadagi paisa charaga phuraga hatkibane laikhidraba machanupa sigi hakjanggi mafam kayada tamthina phu chaikibagi asiba changduna khamdekpa mafam kaya leiramkhi machanupabu mayumda pukhiba numitudagi center gi thomi singa toina pau phaunaduna masagi phibam hangkhi maduda center gi thomi singna machanupa gi phibam phare hidak pijari chak phajana chare khongham khutham phauba poduna puraga kupsen senari haina khangalakhi adubu yumdagi karisu tawdana chatkhiba leng otpa ngamliba machanupabu poraga khongham khutham taholi hairakpadagi singnaba phaukhi loinana machanupabu yumdagi sinakhiba center asigi thomi robinda machanupa asi karino ama tawbadagi wangoi PIC da pukatuna layeng laba matung makha tana layeng naba rims da refer tawre hairakhi thawong adu da chingnabadagi imung manunggi miyoi singna hospital da chalaga yenglubada machanupa Jai Shankar hakchanggi mafam kayada phu chaibagi asiba changna khamdekpa mafam kayaga loinana siraga leiba thengnakhibane layeng naba sinakhiba machanupa tamthina phuruga hatkibasi pende thawgok aduda senariba miyoising ain gi oiba matik chaba cherak piu haina davi tawkhi hundungi mana masing thaba lawpham singda masak khangdaba tinna paktakna landarak lei kum masigi mahai marong lokpa phanglaroidra haina khunja singna mipaina re uzau urel maru phukibada thongni khre haukiba chaichat kunga tarukta sitkiba akanba nonglei nungsina maram oiduna Imphal West ki luker da hoba uzau urel adu tekthaduna phuktuna laita khre haina Utra Sanglen Sanakonungi Merol amana haire Cherol asina hai sahi chamnga rom sure haiduna panariba haina wasina kum kanglaga panba matamgi maikai aduda mahi marong chummi haina thajanaba ujau urel asina laita khibada ngasi Utra Sanglen Sanakonungda phamnaiba amaibi pena yauna laithau tawduna leiba ki yaifana thongni khi thauram asida khulgi miyamsu saruk yaduna ayuki matamda laithau pangki haire Messi na playmaking state amaga loinana season asigi League 1 gi makokta laikhre Lionel Messi na hojik phawbada PSG da sanari ba mahaki ahanba season asida goal department da mahaki oina hanthaba performance piduna lakle aduma pumhangna playmaker ama oina de aduki matik chawna mai pakle season asida Messi na penalty box da punna pass humbodra ga taruk tawbagi record thamle chathariba campaign asigi oina France ki top flight asida sanaroi amatana asigumba makhalgi pass asi Messi dagi hena piba ngamba sanaroi amata yaudre mahakna league play da apunba match kungani thoikhak saruk yabada playmaker ama oina lawriba thodang asi tasengna singthaningai ne hojik chathariba League 1 gi oina PSG na match mari sanagadaba watpaga loinana mangjawnana league winner oikhrabane chathariba campaign asida club asigi match mari sanagadaba leiba maramna Messi gumba sanaroi singidi league play ase strong note amaga loinana loisinaba chawbu khudong chaba ama piraba yai aroi bada tabiriba pumnamakpu thagatjari